अहन मरुई पाउसिंग बिजरी बीजेपी न मियाम की दमकता कदाई फॉरवर्ड तवी हाइबदु खंगनबा पब्लिक प्लेटफॉर्म अमदा डिबेट तौनसी हाइना ए सरदाना फोंदोखरै फुरुप की मिंग एमपी अमबु कंबाई फॉरवर्ड संगन खिदबा कॉन्स्टिट्यूशन के आर्टिकल तरगा मापन खुंगोइनबनि हाइना एमपी अंगोम चाबी मोल फोंदोखरै दियालेंगा की अचान मिराई नाइब थोंग लेप्ट्रबदी वाथोक लांथोक क्या थोरक पयाय हाइना एम तोंबिना फोंदोखरै मणिपुर की मितोप तांथोकनबगिदमक्ता मास कैंपेन अमा चथरगनि हाइना मैतै मितै ट्राइब यूनियन फोंदोरनि उरिपो की लंबी सिंह अमदी स्ट्रीट लैम्प सिंह अथुबद सेमजिनबा गवर्नर दा तक्सिंख्रै अमदी स्टेट असिदा ngasi सुमियोई निपान नौन पॉजिटिव ओइरक्तुना पुन्ना मियोई चनीगा हुमफु हुंदोई कोविड पॉजिटिव सुख्रै क्रमजरी ममी टीवी की प्राइम टाइम न्यूज यंग टाइबरी पे रिचा पुनिंग पमरे थोकसोमना तराम लोकसरी होजि पाउ संदोन पिजरी स्टेट असिदा थोकलिबा इरांग असिदा कांग्रेस अमदी अथै पॉलिटिकल पार्टी सिंगना शांति पुरकनबा अमदी मरु ओइना मियाम आईडीपी सिंगिदमक्ता बीजेपी न करिमता थबक तौदे हाइना लावरिबा अदु बीजेपी न मियाम गिदमक्ता कदाई फॉरवर्ड तौवी हाइबा अदु खंगनबा पब्लिक प्लेटफॉर्म अमदा डिबेट तौनसी हाइना बीजेपी मणिपुर प्रदेश की प्रेसिडेंट अधिकारी मयुम सरदाना हाइक्रे वाफमसी बीजेपी सुगुनु मंडल सिंधुना ngasi sugunu a sigi wangu sandakungda pangthokpa बीजेपी की मरु ओइबा लुचिंगबा ओइरंबा डॉक्टर श्यामा प्रसाद मुखर्जी चामगा कुनगमरी सुबा मपोक कमोनगे थौरमदा हाइखिबनी ए सरदान मखाताना फोंदोखिबदा स्टेट असिदा ngasi थोकलिबा इरांग असि करि नो हाइबा सि मिपुम खुदिंगना खंगनरबनी हिरम असिदा कांग्रेस अमदी अतै पॉलिटिकल पार्टी खरना मियाम द बीजेपी पुलान उहनबा अमदी पॉलिटिकल गी खुदोंग चाबा लौननबा होनरी मरुइना हंदकी इरांग असिदा बीजेपी असि मियाम गिदमक्ता थबा अमत तौदबा अमगुमना मियाम प्रजादा उहनबा होनबा कया असि बीजेपी न मियाम गिदमक्ता कदाई फॉरवर्ड तौखि हाइबा असि रिकॉर्ड पुंबा पार्टी असिदा लई हाइरदुना पब्लिक प्लेटफॉर्म अमदा खुदम सांगदम गलुनना सब साना स्लाइड कापथोक्तुना खंगनबा ngमगनी हाइबा असि कांग्रेस अमदी अतै पॉलिटिकल पार्टी सिंगना खंगदबनी लुनना मणिपुर थोलिबा इरांग असि बीजेपी की माइकैदगी हौजिक अथुब मतमदा वारोइसिन अमा पुरकनबा अंगम थाकता होनरी असिगुम मतम असिदा कांग्रेस पार्टी ना असेंबली डिजॉल्व तौरगा इलेक्शन तौसी हाइदुना मियामगी इलेक्शन अमा हेन लुमना लौबगी थौंग अमा तौरपा असि यानिंगदि इलेक्शन की वाफमदि हयेंग इलेक्शन लाकु मतमदा तौनसी हौजिक्ति लेबाक कनबगी मतम ओइबना लेबाक कनबदा ओइना पुन्ना माइ ओनसिनुना थबक तौमिनसी हाइनसु महाना फोंदोखि ngasi थौरम असिदा हंदक्ता हरियाणा दा पांगथोखिबा 6th नेशनल बॉक्सिंग चैंपियनशिप दा अंडर 17 दा बेस्ट बॉक्सर फंगबतना तना गोल्ड मेडलिस्ट वांगु कसरता बिदगी एम लंचेन बाबू बीजेपी की प्रेसिडेंट ए सरदाना पुकिंग थौगतुना तरामना ओखी सोशल मीडिया दा अपलोड तौबना यारोय सोशल मीडिया दा ngamबना यारोय आई इसामा डिस्प्लेस पर्सन लैबा मफम कुरिमुता यौबन भारतीय जनता पार्टी कमिटी खुदिमकना माइकई दा डिस्ट्रिक्ट की प्रेसिडेंट सिंगना अवाबा तारबा सिंगदा पिफम थोको मतेंग आइखोगी बेस्ट लेवल दा सरकार न पीबगी मथक्ता भारतीय जनता पार्टी ना असम त्रिपुरा तोंगान सरकार पार्टी स्टेट सिंगदगी चेंज चाक न चिंबा फिजोर न चिंबा लौरा कादा कोई तता कौरा कादा एकोइ न पांगबा याबा एकोइ पार्टी की साइड एकोइ पांगे होनै अरंबा पॉलिटिकल पार्टी ना थबक तौगी हाबसे डिबेट का लेना एक्टिविटीज दो स्लाइड तक आप थोड़ा कंपटीशन तौसी याजना ए इंडियन नेशनल कांग्रेस में एगो चैलेंज बा पार्टी खुद मकाई नसी चैलेंज तौ देगे सोशल मीडिया दा अपलोड तौबना यारोय
Furup Kimingda MP Amabu Kangbai Sangan Kidaba Constitution Article Taragamapan Kongwinabani Haina MP Angom Sabi Molafongdokre. Central Force na Communal Ideology the Yumfam Oiraga Buffer Zone Haiba Amakaidokuna MP Amana Mahaki Constituency Oiriba Mafam Amada Changbada Atingba Tamlakiba Asi Indiagi History da Ahan Bani Haina Lok Sabagi MP Akoi Zambi Molafongdokibani. Wafam Sing asi Mahaki Mayum the Pangtokiba Pawi Mipam Amada MP Bimola Fondokibani. Mahana Makata Duna Hai Kibada Chahi Ani Helak Lava Irangasi Matau Karamda Santi Hanjilak Le Haribano Zungetang Taragataruk Tasu Imfaliski Lektan Pokpida Maike Singna Masagi Lopum the Low Koiba Changbada Kuki Singna Ating Pirakpa Toguk Lekre Amadi Madugi Matung Zungetang Kundasu Bisnupur District Manung Chanba Pubalada Low Ubu Changbada Kuki Singna Kaptarak Pon Nongmina Panbada Miyoi Amasu Aso Apan Nang Bayaw Krabani. Masigi Matung Mahaki Constituency Oriba Pobak Chow Ikai Makalaikai Bazar the Changanaba Honabada Central Force in the Buffer John Haiba Matamduna Sangalakidaba Si Indian Constitution Gi Article Taragamapan Freedom of Movement Si Kongoinabani. Mapamaduda Buffer John Haina Tamliba Adu Irang Tokiba Nimit Aduda Mapan Suba Assam Rifles na Kudaki Oina Samlakibani official document Labor Sunati the Sing na Sangbayadi Hairagana official Oina Lauto Piro Haina Supandoki. We have normalized and legitimized this division of Manipur based on communal politics. State na maday do support option mga chap na natin. Civilian chang nati kudong chini na civilian chatan daban natin ba atopa community di sangan libo. Official atopa MP kaya susat kreba gari to gay yung mga hai sahi ani si manung. Journalist kaya am susang communal basis the chang bayadi na tinga isi karigin no sini. Ado so ay hay sini kitang law and order problem so kada ma aturan chambu may ay sangu ge hay bunati aduna na saigi highly pa political communally founded or ba communal ge basis the tawri ba division se legitimize the what ma do ko gi miyang gi desu ay na sumu ga ko ni masin normalize option re ko ya san gare ba ko na lo na aduna kambu na Lan tawe khang da bra kai na karem ka thai na ngang ku theng nei ko moi du na hai na ka no tai u ri nung yo yo han tu nga ngai do karin moi masana ya zari ne chi akoi chang bu ya da ma kom ni ke dok chang no em ku do kai na politicize da we to re era akoi ki mp no taw do chumi illegal over one do ma do am responsible in ata na changa ga problem thok do ga ga su te market mi ta kha do changa ga ka then do yin ga yin ti che hai bom ba khom che kana na sima mano de irang tawling da to the best of my memory 9 Assam Rifle gi leram ba moi gi unit tu na mi tu da khazan number 4 to moi no che law thok su na te official document da lebu su na te very ke to khin la ga numitu da gi chang ba ya de na changa lam do ko na naturalize of sangare normalize of sangare legitimize of sangare adu ka sira is a santi handle le hali ka dai de handle le no buffer zone le gi do ko mai na hai no hamoi se mom changa hai gi na hai ro da there is a buffer zone and we request our honorable MP not to enter because you are a Maitai hai gi no officially hai gi usine na adu su mai hai ya ro India ki constitution ka da hai ro ya wan MP mo bu ma gi community ki identity ki yung from the chang ya ya den singai je karam ba India ki lo do yaw ge adu si am na reckless oi ba mawong da provoke to na ba ai torung bangla changge ai wakhurop sangge churan champu sangge hai ro bu ti no no already secure to ge ba si ma ko ma security yeng ne kaji kaji chang ba ya bu di ho ba mom tu ai na som Manipur bu India lengak na ngasi fawba atombi gi machagum na sathariba thong asi leptrabadi lamdam asigi hol liba icha inau sing asi control to bangam dabatagi asobu wathok lanthok kya thorak payai haina sibu sena Manipur unit ki president M Tombina phonokrai ngasi imphal gi bawparada leiba party gi office ta pangthok ki ba pawgi mipam amada M Tombina haiki imphal phawba train yoruktriba lamdam asida nomagi tangai fodana changdaba yadaba polam sing national highway ani da pusilak libani adabu indiana
ning tamba chahi humudra manga suraba fawa security na ngak senduna mapandagi pusilakliba petroleum gi pothok sing asida sel piu yadraga nomai kapsenduna lokhada inthabakya tholi National Highway Singbu ngak senanaba Highway Protection Force lingbagi wafam kerak hanna center da takshin khrabasu ngasi fawa thabak to onthok latri National Highway Singda free movement toba cookies singna yahandriba asi athuba matamda Union Home Minister Amit Shah na meeting changbiu buffer zone khaidok liba asisu athuba da lokthok piyo haina M Tombina phongdoki Matam kuina semjin bidraba uripok ki maru iba lambi sing amadi street lamp sing athubada semjin binanaba uripok apun belufna ngasi Governor Ajay Kumar Balada aiba cheron pidna takshin krei uripok apun beluf ke General Secretary Samom Drubana ngasi Governor da pisin kiba cheron aduda hairibadi uripok haiba si Imphal Sahar gi mayol maktada leiba kendra amani uripok ki manungda yamna maru iba office sing Rims Medical Directorate Office Ramkrishna Mission School Deputy Commissioner Imphal West Directorate of Education School Family Court Manipur Human Rights Commission Manipur Excise Office Sub Register Imphal West Achunachingba kaya leribani Kendra sigi manung daleriba maru aiba lambi sing UK Road Uripok Shorbol Tingel Road Uripok Norem Thong Laishram Lerak Road Uripok Khwairak Salungba Road Uripok Basaspati Maning Road asina chingba lambi sing matam kuina authority na sembi dabadagi pothole kya leiduna onthokpa phibong amada leiri asida sunatana uripok ki maru iba lambi sing da thaliba street lamp sing semjin bidabadagi numidang da mai mamjuna leiri masina maram oiduna miyamna numidang da sathok sasin tawbada khudong chadaba kaya mayoknari maram aduna governor na mari leinaba department sing da athuba matam da hariba lambi sing amadi street lamp sing asi semjin binanaba poktak pibio haina chiron asida palei Cookies sing na may na tumna thadok pikrawa mitay gi yumpham cookies sing na makoy gini haina case tawsilakpa lengak na action lukhat piyo haina IDP sing na phongdorali Manipur haukiba megi ahum lising ani kunga humdoidagi cookie amadi maitay anigi irangda cookies sing na yung may na tumna thadok piduna tanggoy olan kraba kangpokpi district ke manung chanalaiba 4,000 maitai lekai dagi oinam sanathoi mapuroi gi mingna oinam thoithoi hariba miyoi sing asigi yum asi maitai amasung kuki anigi lan asi horakpadagi megi ahumgi numidang da kuki singna mai thadok kibadagi hojik khurkhulgi mandop relief camp ta changjifam doduna chahi ani hian lerklaba miyoi asigi yumpham adu kuki gini makhoi gi nati haina case ama file tawsilakpa asi laibak thibani haina ngasi relief camp asida paumi singa unabada oinam sanathoina phongdoraki cookie singna torukliba thawong asi makhatana relief camp ta lediba IDP singda makhatana torukloi haningai leiti maramaduna masigumba thawong asi leingaki mari leinaba singna athubada meeting changbiduna action lokhatpiu loinana lamdam asigi CSO organization club mairapai bi singnasu meeting changbiu haina phongdoraki Madam Sanathoi, I husband giving now and I'm to do it. A poise Kankopi district manung sana labor, Sarza Mate Lekai de Guinea. Hogiba 2023, make dead chicken and danga, Igi, you mean go to the cookies and might have a grabane. I don't go to Honda, Jungi dead 17 chida. I want that I give a pump to Dagi, Yumhingo might have a clue like they had, and I want the Kiasama file to Reboko. Although she ain't Sana Yanning, the Agi Yumhingo Lily Hori, Igi. Chesang loina ai gi mingda ai gi nipang mingda loi leijari dana moina hai je singa yaning de hedna koi kano ta khore inquiry makha ta tabuyo na koi hai kare ba ado ngasi ai ngon thoi ba thodok se ai khakta gi nate ai gi loi khra mathung da kana da atop da loi tholok ba ya ba ya ba gi mong da leiri ba maram di khoi sida yum mai cha ga lan jen na dun lai ba khoi se singong singya da ngak te ba ya mana singong singya da le hori ba khoi gi lo yum ham sing do kukin loi na mai thabi khra ba ne mai tha kare hadna ma khoi na akhoi gi mahom da lam leite yum ham leite hara ga de khoi se lo ya ra da ba akhoi moina hai ke se khoi singa ya ning de akhoi gi moina proof pi hara da su akhoi da akhoi gi afam da lai ba gi akhoi gi yum ham le hori dagi akhoi gi pata hingon pata ai sarkar da gasna thir ga hingon pata le jari bani voter le leri adagi adhar leri
pan ka leri rasan ka leri loi de khoi da proof loi leijari haba khoi ke sigi hingon je ipu ha tak dagi mathang mathang leira bani kuira ngasi ngang ge banate kuira bai ipu ha tak de leira bane ba Manipur dagi mitop tangthokina nabagi mass campaign ama satharagani haina mitai tribe union of Fongdorale. India ki Ministry of Home Affairs na India ki state amasung union territory sing the low ki wangmada Myanmar amasung Bangladesh dagi sangsilakpa mitop singbu mamang thagi me taraga mapan dagi hauraga jun ki taraga mapan fawda mitop sing khandoktuna masa masagi maram damda halan kinanaba akan bayathangna khangalakpa laiki. Masigi matungina sab saba thabak leiriba PR government asida kari lokhat khrabage natragana mitop khandok pagi thaba asi Manipur dadi thabak paina pangthok kidaba oiragana madugi maram yawbo chap saba white paper ama lengak na puthokna miyamda khangalo Manipur da mitop khandok pagi thoram asi lengak na paikhat trabanina MMTU na Manipur da mitop kya sangsilaktuna leiriba asi miyamda khanganduna mitop tanthokina nabagi mass campaign ama satharagani haina mitai tribe union of Fongdorle MHCna mitop khandok naba khangalakhiba warul aduda maru oina Manipur da Myanmar dagi logi wangmada sangsilakpa mitop singbu mapung oina pali mitop khandok pagi thabak aduda India ki security forces sing amadi military personnel sing su yauna ba pankhi adubu Manipur dade mitop khandok pagi thaba asi thabak oina paikhat pagi saktam amata ukhide India government ki home ministry ki yathang Manipur da chatnadaba haiba asi Manipur asi India ki saruk ama oidrabra India lengakna Manipur da manung mapan naiba maithung ani longba thausil sathari India ki home ministry na Bharat asi mitop singi dharmasala ama oheloi haikhraga karigidamakta Manipur dadi Myanmar amasung Bangladesh foreign nation kayagi dharmasala ama ohelibano haina MMTU na Fongdorale Myanmar dagi sangsilakliba illegal immigrants singna telba matam khara asida Manipur gi singi umang square kilometer chatret ko humfu dasmik yankhegani fan hena kokthokrai Popi thabadagi lakpa income na international market da sahida crore lising ni fugi mathakta oigani haina panari masi sahi amagi Manipur gi plan amasung nan plan gi apunba senpham dagi yamna heli haina report tawri drug tagi lakpa senpham masina narco terrorism amadi Myanmar dagi leftna mitop pusilakpagi thabak chathari Manipur thugaiduna homeland sembagi thabak chathari Myanmar dagi sangsilakhiba mitop sing asibu voter list da hapchinduna citizen onthokpagi mathakta makhoibu logi wangmada SD list da hapchinduna India lengakna ngak senduna thamli haina MMTU gi secretary administration mutum churamani na khudek piduna thadorokpa cheron sira phongdorale Tha taruki oiba astrology khelsang loan haiba academic certificate course ki khudong ogdokri forum aying khongbal ufong yumphom dleiba sanamahi temple board tang asi pangthokrai thorom maduda athoibu mithunglen oina kaisam honcha mangang board member LSTV maisnam sibadatta luang member secretary LSTV amasung namoijam tom mangang board member LSTV na saruyaki Thormasiga Marilena na Khelsang loan haiba software asi loans toki Khelsang loan hariba asi ahanba tangkaki apok loan iba amadi yengbagi course ni hari makha tarakpada thorum aduga Marilena na kaisam ibomcha mangang na phongdorakpada Lining thau sanamahi temple board na semgat liba loisang tarana miyam gi thogal tobu matamda machutana imungda awaba pidana yamna chamba pukning penhanba ngamnanaba hodabani amadi khelsang loan loisang asi nauna hangdorakpa asina lining asibu chawkhat hanba honabada chawna mateng pangi loisang asina apok loan asi ibu matamda script ahumda pinanaba honari khelsang lol tambage course asida miyoi kuntragani thoirom su saru yagadori maruina kabui kangluptagi ama IDP singi maraktagi ama amasung jiribamdagi miyoi ahumna course asida saru yagadori haina phongdorali
ꯇꯧꯅ ꯊꯝꯕ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯃꯊꯧ ꯇꯥꯏ ꯍꯥꯏꯕꯁꯤ ꯃꯌꯥꯝꯅ ꯎꯕꯤꯔꯤꯕ ꯑꯍꯨꯝꯁꯤꯗ ꯃꯌꯥꯝꯅ ꯎꯕꯤꯔꯝꯃꯅꯤ ꯂꯥꯏꯅꯤꯡꯁꯤꯕꯨ ꯊꯧꯏ ꯕꯣꯔꯗ ꯃꯦꯝꯕꯔ ꯅꯠꯇꯦ ꯑꯩꯈꯣꯏ ꯕꯣꯔꯗ ꯃꯦꯝꯕꯔꯗꯤ ꯔꯟꯅꯔꯒꯨꯝꯕꯅꯤ ꯆꯦꯟ ꯆꯣꯡꯅꯕ ꯂꯩꯕ ꯑꯗꯨꯒꯨꯝꯂꯕ ꯑꯩꯈꯣꯏꯒꯤ ꯂꯥꯏꯁꯪꯁꯤ ꯉꯥꯛ ꯁꯦꯟꯅꯕ ꯂꯩꯖꯕ ꯑꯗꯨꯒꯨꯝꯂꯕ ꯑꯩꯈꯣꯏꯒꯤ ꯏꯆꯝ ꯆꯝꯕ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯝ ꯈꯔꯒꯤ ꯊꯧꯃꯤꯅꯤ ꯍꯥꯏꯕ ꯇꯥꯏ ꯑꯗꯨꯕꯨ ꯂꯥꯏꯅꯤꯡꯁꯤꯒꯤ ꯑꯣꯏꯕ ꯌꯥꯡꯌꯦꯟ ꯁꯔꯨꯛ ꯃꯁꯤꯒꯤ ꯊꯋꯥꯏ ꯍꯥꯞꯄꯤꯕ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯁꯅꯥꯃꯍꯤ ꯂꯥꯏꯅꯤꯡꯁꯤ ꯆꯥꯎꯈꯠꯅꯕ ꯍꯣꯠꯅꯕꯗ ꯃꯊꯧ ꯇꯥꯕ ꯂꯣꯏꯁꯪ ꯑꯩꯈꯣꯏꯅ ꯃꯊꯧꯁꯤꯃꯗꯤ ꯃꯊꯧ ꯇꯥꯏꯅ ꯈꯜꯂꯀꯥꯟꯗ ꯁꯦꯝꯒꯠꯆꯔꯤꯕ ꯂꯣꯏꯁꯪ ꯇꯔꯥ ꯑꯃꯥꯏꯕ ꯂꯣꯏꯁꯪ ꯑꯃꯥꯏꯕꯤ ꯂꯣꯏꯁꯪ ꯑꯩꯈꯣꯏꯒꯤ ꯎꯃꯪꯂꯥꯏ ꯂꯣꯏꯁꯪ ꯄꯦꯅꯥ ꯂꯣꯏꯁꯪ ꯋꯥꯔꯤ ꯂꯤꯕ ꯂꯣꯏꯁꯪ ꯈꯦꯟꯖꯝ ꯂꯣꯏꯁꯪ ꯀꯕꯨꯏ ꯁꯅꯥꯃꯍꯤ ꯆꯠꯄꯁꯤꯡꯒꯤ ꯂꯣꯏꯁꯪ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯅ ꯁꯦꯝꯒꯠꯂꯛꯏꯕ ꯂꯣꯏꯁꯪ ꯇꯔꯥꯁꯦ ꯃꯁꯤꯒꯤꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯃꯤꯌꯥꯝꯗ ꯃꯗꯨꯒꯤ ꯊꯧ ꯄꯥꯡꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯅꯣꯞꯇꯅ ꯃꯤꯒꯤ ꯊꯃꯣꯏ ꯄꯨꯛꯅꯤꯡ ꯄꯦꯜꯍꯟꯕ ꯉꯝꯒꯗꯕ ꯃꯑꯣꯡꯗ ꯑꯩꯈꯣꯏꯒꯤ ꯃꯥꯏꯕ ꯃꯥꯏꯕꯤ ꯄꯦꯅꯥꯁꯤꯡ ꯃꯌꯥꯝꯁꯤ ꯑꯩꯈꯣꯏꯅ ꯃꯗꯨꯒꯤ ꯑꯩꯈꯣꯏꯒꯤ क्लास तौबा मदुगी हेना आइथोइसि Indian Red Cross Society की लाइफ मेंबर अदुगा हानगिना MLA अमदी ex-MP Mr. B.D. Bering ना खंगौदना लेखिदबदा Indian Red Cross Society Manipuri State Branch ना अवाब फोंगदोकपगी थौरम अमा Society असिगी MJ Avenue Branch ता ngasi पांगथोक्रे अवाब फोंगदोकपा अदुदा IRCS Manipuri State Branch के volunteer सिंगना लेखिद्रबबु इकाई खुमनबु उतुना मिनिट अमा तुमिना लेप्तुना अवाब फोंगदोकपगा लोइनना थवाइना लेरमलेंदा इंगना चिकना लेरुननबा ताइबुंग सेम्बीबो मपुगी मफमदा थोंगिखि Society असि सावखतनबा होनबदा लाइवइख्रबा असिना अचौबा थौदांग लौरमी महाकना लेखिदबा असिदा इमुंग मनुंगी अवाबदसु IRCS Manipuri State Branch ना सरू यारी हाइना Indian Red Cross Society Manipuri State Branch के सेक्रेटरी अथोकपम नवचंद्र ना थादुरकपा चेरोना मन खंगलले थासिगी कुनगमापन थौबाल डिस्ट्रिक्ट की मनुंग चन्ना नोंगपोक सेंगमाई पुलिस स्टेशन कोन बलेरोंग 10 पित्रा प्राइमरी स्कूल मनाक्तगी मुतुम दिनेश सिंह चही कुंथ्रागनिपान कौबा KCP PWG की एक्टिव कैडर अमा फारे हाइना मणिपुर पुलिस ना फोंगदोरकलिबासी अरानबनी इम्फाल ईस्ट डिस्ट्रिक्ट की नुंगब्रंग मखा लेकाइदगिनी हारिबा मुतुम दिनेश कौबा मियोय असि लेरोंग 10 पित्रा प्राइमरी स्कूल मनाक्तगी फाखिबा लेते ममांगदसु मणिपुर पुलिस ना सुखथोक थोकिरिबा थौदोक सिंह कया थोकी हाइबा थिंगरी मरमसिना मतुंग तारकपदा खुल असिदा मसिगुंबा थौंग असि थोअदबिगनो हाइना यूथ डेवलपमेंट ऑर्गेनाइजेशन TLYDO अमदी मैरा पाइबी लेरोंग 10 पित्रा अनिगी माइकेदगी फोंगदोरले कोई पित्रा लेरोंग 10 प्राइमरी स्कूल मनाक्तगी कोई पुलिसना अखोगी फारे हारिबसी अखोई लेरोंग 10 पित्रा दगी कनागुम्बा मत फाखिबा लेते हारिबा असे अखोई नोबंगदगिनी हाइबदी अखोई खंगी अदुबो अखोई ममांगदसु समाइना आर्मीना अखोई पित्रादगी सुखलाय कया फाखि हाइबा लई मसी मतुंगदा मोहन तौबिगनो हाइना अखोई म्यां मफमदा अखोई वफम मसी थमजरी अदुगा ममांगदसु अखोई कमांडो अमदि आर्मीना कमांड फोर्सना अखोई पित्रा लेरोंग थेल हारिबा खुंगंग असिदगी अखोई कुसुखलाय म्यामाना फाखि हाइदना तापी मसीजो अखोई फाखिबा लेते मरमदे अखोई लेरोंग 10 पित्रा हाइबसी अखोई यामना सामने हिंगजबा लमदम अमनी मसीदा कनागुम्बा अमतगी अखोई मियें कारण चनबिगनो अमदी फतबा तौबिगनो हाइदना लेरोंग 10 पित्रा क्लब अमदी मरा पाइबी अनिगी माइकी मुत सिंजरगा अना मणिपुर ngasi oina punna miyoi nifugumdoi covid test tobura sample nipan covid positive oikhre nongnu positive oirakpa miyoi nipan asi tharaga manipur gi oina handaki web asida positive oirakpa masing punna chaniga humpu taruk humpu humdoi sukre IDSP na thadorpa chiron amagi matung ina positive oikraba miyoi nipan adugi manungda Imphal East gi mari amadi Imphal West gi mari ni hari state asigi oina hojik active case masing marfu dragani thoileri ngasigi miyoi taragomdoi discharge tawkhre amadi covid negative oiraktuna mayumda halan kiba miyoi punna chamaga humudra sukre ngasi fawda akanba anaba amadi asiba yawba leitri adum oinamak miyamna section minabagi tangai fadaba adumuk leiri haina chiron asina makha taragle Manipur State Rural Livelihood Mission MSRLM gi Makara Thanga de Labor Self Help Group Tarana Punsindana Semba Thanga Ima Village Level Federation Asina Thanga de Labor Praja Singha Self Help Group Asidagi Monetary Aid Kaya Piduna Lamdam Asom de Labor Praja Singha Sentok Lambi Lehenduna Senmitlonda Fagat Hanana Bhonakrai
लोनना सेल हेल्प ग्रुप असगी चही अमा मपुंग फारकपगी थोरम पांगथोखरे थोरम मसिदा अथोइबु मिथुंगलेन ओइना हाइसनाम रुसेल सिंह जनरल सेक्रेटरी एजीएम एनपीपी मणिपुर सलाम विक्रम सिंह सीसी बीएमएमयू बिष्णुपुर सिटी ब्लॉक एमएसआरएलएम नसरुक यादुना पांगथोखी अमदी थोरम असगी लोइसिलकपदा सीआईएफ की फंडसु यंथोखी सही नौरीबी नुपी मचा अमबु इकाई खमनबा महान खिबगी थौदोक अमगी मतंगदा पुलिसना लखलकपा केस की वायल सथरकपदा मियोय अमा कोर्ट मराल लेरे हाइना लाउथोक्तुना जुडिशियल कस्टडी दा थाजिनख्रे लमफेल लेबा फर्स्ट ट्रैक स्पेशल कोर्ट नंबर 2 मणिपुर की जज तोनेन मिचेना ngarang jun gi tang kuntra da mara leire hana lauthokiba misak adu huidrom amusana apokpa high school chandra kowa imphal east district ki lamlai police station konba nungai makhale kai dagini hari miyoyesana nupi macha adabu namja namthet nakhiba matam aduda amusana masagi chahi nifuga marini aduga mara leire haina ngarang lauthokiba matamdana mahak masagi chahi yankai gundoi suri hari kumja lising aniga taragani pani march ke tare tathokiba thaudo adugi matangda victim gi apokpina imphal east ki women police station da wakalakpagi police na pokso act ki taruk suba amasung IPC under section chamanga subna taruk ki makhada FIR case number mari close ahum lising ani taragani pan amalakatki January ba amusna lising ani taragani pan gi march ki mapan da police na phagat khibani hari State asida tholi bairang asina maitai singna hana lau unaramba mafam punamakta sangduna lau ubiyadana leiba Bishnupur district ki kumbi esigi manungda leiba tongan ba khul taragamathoi gi lau pari lising anirom handaki lauroki lau uba haunanabagi matangda laumi singi mifam ama wangu ahlo mayai lekai da pangthokre kumbi esigi kun taragamathoi haibadi napat tangjeng pombiko sandon pokpi siren thauban tabi khoijuman tabi Laingobi, Mangjil, Wangu, Sagang Amadi, Wangu Nauda Kong Yauna, Kul Targamatwegi, Lomi Sing the Sinduna, Wangu Ahalo, Mayalikai, Community Hall, the Pangtokiba, Lomi Singi, me from Aduda Wangu Tera Kong Gram Panchayat, Borayangbi, GP Amadi. Wangu Gram Panchayat ki Administrative Committee ki Chairman Singh Bishnupur District ki Lomi Lupki, Lusingba Singh, Kokomi ki Farmer Wing ki Luchingba Singh Su Saruyaki. Mifam madura saruk yakiba singi marakta red zone oina leidiba pombi khoktagi lomi amana phongduk kibada ipa ipu haktaktagi hana low unaramba maitei singi lofom kaya hojiksu low ubayadaba amadi ayaba piriba khara asisu ning kha tamna low udaba asina maram oiraga low uraga hinglamba lomi sing sentok lambi leitabana kham thengna wanari lengakna ayaba khara piriba lofom khara asina hingbada yamna ware hojiksu lomi aikoi nungmai chindonda low khara uriba asi kayam koina asumna low ukigani aikoi sai sagi leijuriba lofam singda siba changba thidana low uba changlagani lengakna hiram asida mathau taba thabak sing lokhatnaba thorang tobiyu haina su phongdoraki Manipur Peace and Integrity Council ki kungamanga subong mapok kumol ki thoram ngasi Major Khulda leba Manipur Press Club ki Loktak Hall da pangthokrai thoram maduda mapi council ki Vice President Thangjam Samananda Tharun Village Development Authority ki member Tabiang Moita Indigenous Minority of Manipur ki President Regenson Thanga Tuisen 5 Village ki Chief SI Nisosen Karam Amadi UPF ki Hanagi President ke H Ratana athoy mitunglen sing oina saruyaki thoromgi saruk amoina haukiba chaili singani kungumdagi megi tang mahumdagi hauduna ngasi phawbu satharliba irang asida maraiba ki damakta thawai tha khraba singda ikai kumnaba utuna minute ani tumina leptuna awab su phangdoki
ngasi divisional forest officer sandel sinduna sayol amachupna tongan bakhul sing school sing amari institution sing da sathagadaba sahi asigi umangi kumai ban mahotsav falan modi da leiba kunga mathoi suba sam rifles ki headquarter da hodokrai Sri L Joy Kumar Singh Asip conservator of forest na athoi mitunglen Colonel Dr Akbar Kungamathui Suba A Arna President Amadi Dr N Munal Mitei DFO Sandel na guest of honor oiduna hodokiba u thabagi rifles ki officer sing Jawan Singh forest ki staff sing punna miyoi chamri ga yankhairom na saru yaduna u chara punna lising amaga yankhairom thaki ngasigi thoromga mari leinana pangthokiba miyam punbagi thoromda divisional forest officer Sandel Dr N Munal Meitaina haikibada sangsara sida aikoina khwaidagi nungsijaba asi aikoibu pokpiba imana aikoibu awaba kaya mayoknaduna chawnanaba yopirakpani masigi lamandi kaidonungda singmangamloi maramasina nungsiraba aikoigi imagi mengda u chara sing tharabadi soidana hingani amadi imagi laman singba sakani khanbadagi Bharat Sarkarna pandam asi thammani aikoina imabu nungsibagum u wasbusu nungsigadabani una miyoibada makal makha kayagi kanaba pibatanatana kaidonungda aikoigi mangnanaba tawde sangsara sida leriba jiba khuding maki mama amamam lei adubu lengli paliba jiba punamaki apunba mamadi uni asuk yamna kana khraba ubu ngasidi saukhatpagi mingda atat akham leitana yanthatpadagi miyoiba yauna jiba khudingna makal makha kayagi awaba chithing phangle haina su phungnoki ngasigi u chara thabagi thorum asida L Joy Kumar Singha CCF Manipur na phongdokhibada sahi asigi thamliba pandam asi u chara lakh kuntraga mari thabani loinana pandam asi yohanbada Assam Rifles yauna Armed Forces singi achoba thodang lei masida Assam Rifles ki thodang thaganingai ni aikoi miyoibana aikoi ki right ti tali aduga aikoi ki duty di kauthokpagum tawi aikoi u thasi u kansi haina CCF odiba Joy Kumar na miyamda apel torlei Leibak sin batuna pangthok liba ek pet ma ke naam plant trees sap trees lend a hand to make our Manipur greener haiba thimda humbura gataru suba ban mahasab week Jiribam district tasu divisional forest officer Jiribam sinduna Jiri college ta pangthokrai ngasi pangthokiba thorum masida deputy commissioner Jiribam Krishna Kumar IAS superintendent of police Jiribam Sheikh Muhammad Jaib Zakir IPS amadi divisional forest officer Jiribam Ilangbam Nirmala Chanuna athoibu mithunglen sing oiduna thorum masi pangthoki thorum masiga mari lena deputy commissioner Krishna Kumar IAS na luchingduna Jiri college ki campus ta u chara sing thaki ngasigi thorum masida CO7 IRB Jiribam Semi Ramroor MPS Additional Deputy Commissioner Jiribam TH Manoranjan Singh MCS CO 156 Battalion CRPF Kanhania Singha JEO Jiribam TH Amurasi Sanu MES DIO Jiribam and Bidyananda Singh District Level Officer Forest Division ki Official Singh FEW ki Member Singh Jiri College ki Oza Singh Amadi Mahiroi Singh Susaruyaki Plant trees, sap trees, lend a hand to make our Manipur greener. Haiba team da humuraga taruk suba ban mahasab listing ani kun mga launching ge thoram pidoinu lifeform land pungdong bang khamen lok gwaltabi reserve forest da Manipur government ge forest department sinduna ngasi pangthokrai. Thoram maduda chief conservator of forest and head of forest force Anurag Baspai IFS Central Circle ge conservator of forest RK Amarjit Singh IFS nodal officer Ekpet ma ke naam Khuraijam Sanajauba
76 Ban Mahasab 2025 की ब्रांड एम्बेसडर मिस श्री लिली लिसिंगनी कुनगमंगा मिस इसमी सिंह शाइजा अमरी हुमरागा तरुक सुबह बन महसब लिसिंगनी कुनगमंगा की ब्रांड एम्बेसडर फर्स्ट रनर्स अप मिस श्री लिली लिसिंगनी कुनगमंगा मिस डिस्ट्रिक्ट अथोपम देवीना अथोइबु मिथुंगन सिंगोने सरुयाकी आरके अमरजित अफोंदोखिबदा ममांगै गे येंगनरुबदा नोंग चुबगे सांग का हेलकलिबा अमदी इसाउ तोइना थोकलिबा असि पाक्तकनना उ कोथोकपदगिनी मरम असिना यारिबो मखै उ थासी हानसु फोंदोखि ग्रीन मणिपुर ग्रीन बिष्णुपुर डिस्ट्रिक्ट अमा ओयहनबगे पांडमदा सयोल अमा चुपना चथगदबदा हुमुद्रागा तरुक सुबा बर्मा सोप लिसिंग निकुनमंगा हौदोपगे थोरम बिष्णुपुर डिस्ट्रिक्ट के ओइनसु फॉरेस्ट डिपार्टमेंट गवर्नमेंट ऑफ मणिपुर की मीटिंग मखादा बिष्णुपुर फॉरेस्ट डिवीजन सिंदना बिष्णुपुर डिस्ट्रिक्ट के तोंगान तोंगान मफमसिंगदा उ चारा कया थादना ngasiदगी हौदोखरे इंडिया की प्राइम मिनिस्टर नरेंद्र मोदी ना हौदोखिबा एक पेट मा के नाम की शरुक अमा ओइना अइखोइना ngasi थारिबो उ पांबिसिंग ngasi आई इमागुम नुंसिना येंसिनना हौहनसी हाइकी मरुइना स्कूल की महिरोई सिंगना सेप्टेम्बर था फाउगी मनुंगदा इमागी मिंगदा उ चारा अमममता ओइरबसु थादुना हिंगलसै इचाउ तोइना थोकलिबा नोंग चुबा चांग नाइद्रिबा साबा हिंगलकलिबा असि हंथाननबगी थौदांग लौरसि हाइकी मखातारकपसिदी नेशनल नंबरी इंटरनेशनल पाउसिंग मियाम पिजरी मेघालय लमकोइब लाप टूरिस्ट सिंह गाइड कंपलसरी ओइरगनी हौखिबा मे थादा एंडोरदगी मेघालय की सोरा रीजन दा हनीमून लाखिबा बिजनेसमैन राजा रघुवंशीबु महाकी नुपिना खुनेक्ता हाटखरब मतुंगदा स्टेट अदुदा टूरिस्ट सिंह की सेफ्टी गिदमक्ता मेघालय गवर्नमेंट गाइड याउद्रबदी लमकोइब चटपा याररोय हाइना लाउथोक्रे गाइड याउद्रबदी टूरिस्ट सिंह लमकोइब चटपा यारोय हाइना ईस्ट खासी हिल्स डिस्ट्रिक्ट की डिप्यूटी कमिश्नर रोसेटा एम कुर्बाना ऑफिशियल ओइबा ऑर्डर अमा थोक्रे ऑर्डर दुना मखाताना हारिबदी डिस्ट्रिक्ट अदुदा लेरिबा टूरिस्ट स्पॉट सिंगदा लमकोइब लापा टूरिस्ट सिंगना रजिस्टर तौरबा गाइड सिंह सोइदना लोइनगदबनी गाइड असि टूरिस्ट खुदिंग मक्की कंपलसरी ओइरगनी मसी टूरिस्ट सिंह की सेफ्टी गिदमक्तनी हारि मसिगी मथक्ता टूरिस्ट स्पॉट सिंगदा चांग नाइना पुलिस ना पेट्रोलिंग चटकनी गवर्नमेंट ना नौन सेमलिबा चटना कांगलोन असि थुगाइबसिंग पेनाल्टी पीबगलोइनना लमकोइब चटपा यालोइ हारि कोलकाता रेप केस द गवर्नमेंट पाइबा तृणमूल कांग्रेस का नकनबा मियोय अमा यावरमले हौकिबा जुन की कुनगमंगा साउथ कोलकाता लेबा लो कॉलेज द तमलिबा सही कुनगमंगा गाइरिबी महिरोई नुपी अमा गैंग रेप तौखिबा अदुगी मतंगदा बीजेपी की फैक्ट फाइंडिंग टीम ना मफम अदुदा चतुना थिजिनबगी थबक चथबदा केस अदुदा गवर्नमेंट पाइबा तृणमूल कांग्रेस की यामना नकनबा मियोय अमा यावरमले हारि फैक्ट फाइंडिंग टीम अदुना ngarang थिजिनखिबा दगी खंगले मदुदी कॉलेज अदुदा क्रिमिनल सिंगबु एडहोक ओजा ओइना थबक हापचिले लोइनना स्टाफ सिंग सर्टिफिकेशन तौदना थबक सुहले मियोय मरीना साबा फैक्ट फाइंडिंग टीम अदुगी लुचिंगबा मिनाकली लेखिना फोंदोखिबदा गैंग रेप अदुदा चेनबा मियोय अहुम पुलिसना फारबने मदुगी मनुंगदा गवर्नमेंट पाइबा तृणमूल कांग्रेस का यामना नकनबा मियोय अमा यावरी लेखिन मखाताना फोंदोखिबदा बार काउंसिल ऑफ इंडिया अमदी एजुकेशन मिनिस्ट्री की चना कांगलोन की वांगमदा मरु ओइना चेनरिबा मियोय सिंह अदु कॉलेज अदुदा थबक चंगलंबनी हारि हौखिबा नुमित खरनी असिदा हिमाचल प्रदेश ता नोंग लेप्तना चुबा अमदी अखाक अराव यावबना मरम ओइरगा मियोय कुंथ्रागा मरी सिरि हारि इंडियन मेट्रोलॉजिकल डिपार्टमेंट असु हिमाचल प्रदेश डिस्ट्रिक्ट अपुनबसु रेड अलर्ट मांगजौनना लाउथोखिबसु लेख्रे हौजिक स्टेट असिगी डिस्ट्रिक्ट सिंग फाउना हलिबा लंबी चनीगा मरफुगा मंगा रोमचिंगी नुंगजाव कया किंथरकपना मरम ओइरगा फाउनबा याखिद्रे हारि
लोइनना स्कूल कॉलेज सिंगसु सुटी थादोखरे हारी तेलंगाना संगरेडी डिस्ट्रिक्ट ngarang chemical factory ama pokhairakpada yamdrabada miyoi nifugani thui sikre amasung atopu miyoi kaya amana aso open nangkhre thogdo adugi mari leinana prime minister Narendra Modi na leikidraba sing aduda awaba phongdokpaga loinana khwaidagi naknaba imung manungi miyoida lupa lakh ani gi ex gratia lauthokre loinana soklaba sing adugi oina lupa lising yankhai pigadori Prime Minister gi office tagi official media post ta phongdorakpa warol gi matungina hariba senpham sing adu Prime Minister na National Relief Fund dagi pigadabani hari thogdo adugi mathangda Inspector General of Police B Satyam Narayan na phongdorakpada Sangaredi district ke manung chana Assam Melaram gi Sigasi Pharma haina mingthon ba factory ama ngarang ayuk pung 9 taraga manga dagi 8 minute 35 rom gi manungda pokhai khibani hari punna mafam aduda miyoi chama yankhai rom sip khaidok naduna thabak tawribani hari India amasung Bhutan anigi marakta saukhat thaurangi thabak sing paikhat pada mating pinanabagi matangda mifam amangarang New Delhi da pangthokre hari paugi likhun amagi matung ina mifam aduda maru oina mamangda yanakhiba project sing mapung fana paikhatnaba amadi khumang sausil hananaba wafam sing khanaki hari mifam aduda India gi mihut oina Secretary West Tanmaya Lal amasung Bhutan gi Foreign Secretary Om Pema Jordan Saruyakhe External Affairs Ministry na thadorakpagi matung ina lupa crore lising mariga chamapan yankhega nipan gi PTA project humfumathoi amasung lupa crore chamriga taraga tare changna paikhat kadaba high impact community development project chaniga marfuga humdoi semgat sagatnaba thabak thorang tauri haina paw sinama khatari Iran ki Supreme Leader Khamenei na US ki President Donald Trump ta singnarakre Iran ki Supreme Leader Ayatollah Ali Khamenei na handakta leibak adugi nuclear facility sing the US and Satarakiba strike sing adugi matungda President Donald Trump pu singnaba wafam sing phongdok laduna achumba losilaga thammi haikre Trump na Iran ki nuclear site sing adu Mathau tauhanba yadaba mawongda thugairi haina claim torkiba amasung Ayatollah Ali gi punsibu handaki Iran amadi Israel conflict asida mahakna kanbirabani haiba wafam thamlakibani madugi paukhumda Khamenei na mahaki official social media da post ta Trump ki wafam sing adu taraba miyoi singda karigumba kharadi lotuna thamli achumba adudi miyamda uthoki loinana makhoina pamlamba thawung adumak yoba ngamkhidi haina phongdor charpani numit taragani thuni chupna Israel amasung Iran na chathakiba aduda US yaushinuna Iran gi nuclear site sing adu makhoi gi bombers sing na thugai khibani madugi paukhum oina Iran na Middle East da USA gi khwaidagi chawba USA gi airbase oidiba Al Udetta Chathakiba attack aduna su USA gi khwaidagi ceasefire yamna thuna lokthorakpagi machak ama oiki China amasung Pakistan saki mahut oiba yaba anova regional block ama assembly haina report tauri China amasung Pakistan hana leiramba haujikna thabak tawdana leiraba South Asian Association for Regional Cooperation saki mahutta anova block ama semnanaba proposal pukhalatuna thabak paikhatpa haure haina media report amana phongdorali Pakistan da phongba pauche amagi report ki matung ina diplomatic oiba source singi makedagi Islamabad amasung Beijing gi marakta wari shanaduna regional integration amasung connectivity hengat hananaba anawa block asina thabak thorom paikhatba ngamnanaba advanced stage ta leiri hari masina thabak horaklabadi India Afghanistan Bangladesh Bhutan Maldives Nepal Pakistan amasung Sri Lanka semlamba saki mahut singadauri bani handakta China gi
Kunming City da Pakistan, China, amasung Bangladesh na mifum pangthoktuna hana sakta yoramba leibak kharasu invite tawduna anawul look asida yahunana bahonari hari hiram masugi matang da leibak ahumgi mifum aduda alliance sembagi wafum leiti hana Pakistan Foreign Affairs Advisor Tohid Hassan fondorli source sig matungina India busu anova block asida yawnana ba invite tawkani haibagi thajaba leidi haribu wafum asina thabak oina pangthorok labadi saki mahutta anova look ama asina mot silagani hari Makatarak Pusri Sanabgi Pausing Manipuri. Youth Guide Club Langmaidong Maning Makhalai Kaina Sinba Ani Subai State Level Open 5-man aside football tournament listing ani kun mangagi makha sathar po inang asi sanakiba anirak suba knockout round gi ahanba match da Pumlen FC Tokpaching Amadi KAATE FC Wangu Nawyai Khong ani na sanakrai ngasi sanakiba ahanba match adu apiba matamgi manungda panjal chanaba ngamdabana penalty kaunabada Pumlen FC Tokpaching na KAATE FC Wangu Nawyai Khongbu panjal ani amada maikiba pikrai ani suba match da YGCA Langmaidong amadi Kanglesa FC Langmaidong ani na sanaki ani suba match asida YGC Langmaidong gi sanaroi jersey number 13 Gauro Amade jersey number Tara TH Corona Panjan Amamam Chanduna YGC Ena Kanglesa FC Bu Panjal Ani Chunoda Maitiba Piki YOC Yangdong Amade SSC Langmaidong Ani na sanakiba ahum suba match da apiba matamda goal amata chanaba ngam kidabana penalty kaunaba matamda YOC Yangdong na SSC Langmaidong Bu Panjal ahum amada maitiba pikrai Hayeng ahanba match da top C5 FC amadi Friendship United Hyang Lam Sanagani ani suba match da na USA Langmaidong amadi SKWC Sekmaijing amadi ahum suba match da Rayo Mart Langmaidong amadi KMSWC Kerak ani Sanagani hari ojik loshila pada marui pause yang mana pijari BJP na miyam gi damakta karai forward tawi haiba adu khangnana ba public platform amada debate tongna si haina e sardana fonokrai Furup kiming da MP amabu kangbai sangan khidaba constitution ga article taraga mapan khongoi na bani haina MP angom sabi mola fonokrai India lenga ke asar mirai nai ba thong leptrabadi wathok lanthok kya thorak payai haina M tombina fonokrai Manipuri gi mitop tanthok kinanabagi mass campaign ama chatharagani haina mitai maitai tribe union fonokrai Uripo ki lambi sing amadi street lamp sing athubada semjin binanaba governor da taksin krai amadi state assisa ngasisu miyoi ni fanong na covid positive oire puna miyoi chani ga humfum dai sukrai Ngasigidamukti matang sida Mami TV na khomjin jaba Mami TV prime time news sing chalok sab loi jare miteng tabiri punu pu amari sok som nam kan khrum jare